Ngasisu imaleba kanglipa asidagi hauraga malengmi lebak-singda nupida chathaba crime asi chang yamna wangkhalakli nupi amana magi safety asi public place achekba mafamdagi hinduktuna masagi mayumdu fawa safety oraktre rape chathabi pakhak natana punsi dubula makhangda hatoktuna hundoknambugi warina ngasisu pumni nilli asiguma phatraba thato wathok singsigi marakta France ta thokiba France leibak pu chauna ikaiba pikiba adugumlaba rape case amagi matangda pujaragli Niki Pelo sahi humdraga mathoi suraba nupa amani mahakna mahakki nupi gazelbu sahi tara chupna ref tauki amadi sahi tara si mahakna tokpa nupa humdraga ni thuidasu invite tawduna phatraba thaba si jathanki adongi hanba wahangda sangraba sahi tara se gazelna kanagum amatada protest amadi complaint tawramjaba karigin pakom bijage gazelda karigumba wakhal amata khangba leramde sahi tara chupna mahakku miyoi humdraga ni thuina ref tawi haibagi single idea ama fawba khanglamde adu hojiti ko dore gazelgi nupa Niki Pelo amadi atopa nupa yankhai amaga punna makhoi yankhai mathoi trial chathaba horokle case asigi trial khudima public orami mayamna hangliba amadi hangnariba wang gazel ma tokramna khangba ngamjibano haibadu tama trial sidagi khangba horokle sigumba akibagi masak oraba thaba asi 2021 dagi chathaba horokle haiba khangba ngamki Kopalasi Southeastern France ki Mazan hariba mafum sida lerami sahi sidagi horaga nungtigi numitang waram khudingi Niki Pelo na mahaki nupina chagadaba chinja aduda sleeping pills amadi anxiety naraba mioi singna chagadaba guli kaya ama sugaiduna hapuna gazelbu asibu nupi amagum tumhalami madugi matungda mahangna ref chathaki amadi atopa online chat kaya da nupa kaya bu chat tawduna mahangna mahaki nupibu ref tawnaba invite kaya tawrami Miyoi singdu ayamana mafumdugi truck drivers, soldiers, journalists, nurse, prison guard amadi bank singda thabak tawba IT expert kaya amani makoi ayamana sahi kumtawtagi sahi humdraga mari fawbugi manungda leiba ngatani makoi singdugi marakta yum palaba cha yauraba amadi yum pandriba nupasing kaya ama yauri makoi ayamana mutang laglaga thabo si chatharaga amana lakide adubu miyoi kharadi hajin lakuna nongmada gazelbo 6 times rape tauki habasi case agi trial sida khangba ngamki police ki report matungina makoi humdraga ni thoina nupi asibu 92 times thaba asi chathaki amadi mahaki nupana video namduna laiki habasi khangba ngamki yamna mathong chadaba makok chakpa ma haitare Niki Pelo na magi nupi da thaba asi chathaba lakhiba nupa singda rules kaya ama thamlamme kari rules no hairagadi makhoina lakhiba matamda makhoina purpa gari do makoi yumdagi lapna pak tawgadabani yumgi kitchen da lakliba nupa sindugi dress hongadabani amadi churup sinaba yade makoi gi khusin khuyan nangadabani amadi sing asabada makhudadu lumbu sangadabani masi ngakpa ngam nupa da mahangna mahaki nupi sida thaba asi chathabada ayaba pirami asumna sahi tara chupna thaba asi chathalami masidasu adumna hangninglangbani nupidu karigi khangdribano amadi masada ahongba amta laktabjala Sumi gazelgi masada ahongba kaya ama lakhi mahak weight ka hena hantaraki masam kelaki amadi matam kaya numit kya haukhre habagi akawba leraki gazel na matamida mahaki nupada tamjaki adubu magi nupana madupuna mag tiredness habadi chokthaba hemankhiduna adum tunduna lebagini haina khumjilami gazel na magi nupagi wadu thajarami maramdi makhoi ani si gazel na sahi 19 surapadigi luhongduna macha ahum Lerekpa amadi nupa adubu adukimetik mahagna nuksijaba amadi thajaba kaya asinani 2020 da gazel na police ta wakalakpadagi police na magi nupa bu farami wakal asizu thaudok sigadi mari leinaba oramde wakal asi magi nupa na mol amadagi lakpa leisabi ahumgi skirt ki makha thangba surukta lona video namduna purapadagi wakalakibani masigi matungda police na Niki gi cell phone seize tawsinki magi cell phone dagi ngasi case asigi horfum oragliba
ꯅꯤꯀꯤ ꯐꯣꯟꯗ ꯒꯦꯖꯦꯜꯒꯤ ꯐꯣꯇꯣꯒ꯭ꯔꯥꯐ ꯆꯍꯨꯝ ꯌꯥꯎꯔꯝꯃꯤ ꯑꯃꯗꯤ ꯅꯤꯀꯤꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯌꯥꯒ ꯃꯍꯥꯛꯀ ꯊꯥꯅꯔꯝꯕ ꯆꯥꯠ ꯀꯌꯥ ꯑꯃꯁꯨ ꯗꯤꯁꯀꯣꯚꯔ ꯇꯧꯕ ꯉꯝꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯕꯗꯒꯤ ꯈꯪꯕ ꯉꯝꯈꯤ ꯃꯗꯨꯗꯤ ꯅꯤꯀꯤꯒꯤ ꯐꯣꯟꯗ ꯑꯦꯕꯨꯁ ꯍꯥꯏꯅ ꯊꯥꯕ ꯐꯣꯜꯗꯔ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯥꯇꯩ ꯆꯥꯗꯕ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ 10,000 ꯑꯃꯗꯤ ꯐꯣꯇꯣꯒ꯭ꯔꯥꯐ 10,000 ꯌꯥꯎꯔꯝꯈꯤ꯫ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯒꯦꯖꯦꯜꯒꯤꯅ ꯑꯌꯥꯝꯕꯅꯤ ꯑꯃꯗꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯨꯗ ꯒꯦꯖꯦꯜ ꯑꯁꯤ ꯑꯟꯀꯟꯁꯤꯌꯁ ꯑꯣꯏꯅ ꯂꯩꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯉꯝꯈꯤ꯫ ꯌꯥꯝꯅ ꯉꯛꯄ ꯌꯥꯝꯅ ꯊꯥꯖꯗꯕ ꯅꯤꯀꯤ ꯄꯦꯂꯣꯒꯤ ꯊꯧꯑꯣꯡꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯅꯃꯛ ꯁꯣꯛ ꯆꯠꯈꯤ ꯑꯃꯗꯤ ꯐꯣꯇꯣꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯃꯥꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯤꯒꯤ ꯃꯄꯤ ꯊꯣꯡꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩꯒꯤ ꯐꯣꯇꯣꯒ꯭ꯔꯥꯐ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯕ ꯊꯦꯡꯅꯈꯤ꯫ ꯒꯦꯖꯦꯜꯒꯤ ꯀꯣꯛꯇ ꯃꯁꯤꯅ ꯑꯆꯧꯕ ꯑꯉꯛꯄ ꯑꯃ ꯑꯣꯏꯈꯤ ꯑꯃꯗꯤ ꯌꯥꯝꯈ꯭ꯔꯕ ꯆꯍꯤ 10ꯁꯤꯗ ꯃꯉꯣꯟꯗ ꯆꯠꯊꯔꯝꯂꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯈꯪꯕ ꯉꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯅꯤꯀꯤ ꯄꯦꯂꯣ ꯑꯆꯧꯕ ꯀ꯭ꯔꯥꯏꯝ ꯑꯃꯒꯤ ꯀꯦꯁꯇ ꯑꯦꯗꯃꯤꯠ ꯇꯧꯕ ꯍꯧꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯇꯣꯞꯄ ꯅꯨꯄꯥ 82ꯒꯤ ꯃꯅꯨꯡꯗ 50 ꯑꯃ ꯐꯥꯗꯨꯅ ꯇ꯭ꯔꯥꯏꯜ ꯇꯧꯕ ꯍꯧꯔꯛꯈꯤ ꯑꯃꯗꯤ ꯅꯤꯀꯤ ꯄꯦꯂꯣ ꯆꯍꯤ 10ꯒꯤ ꯐꯥꯗꯣꯛꯄꯤꯈꯤ꯫ ꯑꯗꯨꯕꯨ ꯒꯦꯖꯦꯜꯗꯤ ꯀꯝꯗꯧꯈꯤ? ꯒꯦꯖꯦꯜ ꯅꯤꯀꯤ ꯄꯦꯂꯣꯗꯒꯤ ꯗꯤꯚꯣꯔꯁ ꯇꯧꯈꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯔꯤꯀ꯭ꯋꯦꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯀꯦꯁ ꯑꯁꯤꯒꯤ ꯇ꯭ꯔꯥꯏꯜ ꯈꯨꯗꯤꯡꯃꯛ ꯄꯕ꯭ꯂꯤꯛꯂꯤ ꯑꯣꯄꯟ ꯑꯣꯏꯍꯟꯈꯤ ꯃꯔꯝꯗꯤ ꯃꯉꯣꯟꯗ ꯇꯥꯔꯤꯕ ꯗꯁꯥꯁꯤ ꯑꯇꯣꯞꯄ ꯀꯅꯥꯗ ꯇꯥꯗꯅꯕ ꯍꯥꯏꯗꯨꯅ ꯇꯧꯍꯟꯈꯤꯕꯅꯤ꯫ ꯄꯥꯎ ꯑꯁꯤ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥ ꯀꯌꯥꯗ ꯁꯟꯗꯣꯛꯇꯨꯅ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤ꯫ ꯀꯦꯁ ꯑꯁꯤ ꯐ꯭ꯔꯥꯟꯁ ꯀꯟꯇ꯭ꯔꯤꯒꯤ ꯃꯅꯨꯡꯗ ꯊꯣꯛꯄ ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯦꯁ ꯑꯃ ꯑꯣꯏꯔꯕꯁꯨ ꯀꯦꯁ ꯑꯁꯤꯅ ꯐ꯭ꯔꯥꯟꯁ ꯂꯩꯕꯥꯛ ꯑꯁꯤ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯌꯥꯝꯅ ꯆꯥꯎꯕ ꯏꯀꯥꯏꯕ ꯄꯤꯕ ꯑꯣꯏꯅ ꯊꯣꯛꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯐ꯭ꯔꯥꯟꯁꯇ ꯀꯌꯥ ꯑꯃ ꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯗ꯭ꯔꯒ ꯄꯤꯖꯗꯨꯅ ꯊꯣꯛꯈꯤꯕꯅ ꯑꯌꯥꯝꯕꯅꯤ꯫ ꯉꯁꯤ ꯐ꯭ꯔꯦꯟꯁꯇ ꯅꯨꯄꯤ ꯑꯌꯥꯝꯕ ꯃꯄꯥꯟꯗ ꯁꯦꯐꯇꯤ ꯑꯣꯏꯗꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯌꯨꯝꯗ ꯐꯥꯎꯕ ꯁꯦꯐꯇꯤ ꯑꯣꯏꯔꯛꯇ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯇꯝꯊꯤꯔꯕ ꯅꯨꯄꯤ ꯑꯉꯥꯡ ꯆꯠꯊꯕ ꯀꯦꯁ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗꯁꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯊꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯀꯦꯁ ꯀꯌꯥ ꯑꯃ ꯋꯥꯔꯣꯏꯁꯤꯟ ꯂꯣꯏꯁꯤꯟꯈꯤꯕ ꯑꯃꯗꯤ ꯋꯥꯔꯣꯏꯁꯤꯟ ꯂꯣꯏꯁꯤꯟꯈꯤꯗꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯚꯤꯗꯤꯑꯣꯁꯤꯒꯤ ꯂꯣꯏꯔꯛꯄꯗ ꯑꯗꯣꯝꯅ ꯀꯃꯦꯟ ꯕꯣꯛꯁꯇ ꯁꯤꯒꯨꯝꯕ ꯅꯨꯄꯤ ꯑꯉꯥꯡꯗ ꯆꯠꯊꯕ ꯀ꯭ꯔꯥꯏꯝ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯅꯨꯄꯥꯁꯤꯡꯗꯨꯗ ꯀꯔꯤ ꯆꯩꯔꯥꯛ ꯄꯤꯍꯟꯅꯤꯡꯉꯤ ꯑꯃꯗꯤ ꯀꯔꯤ ꯆꯩꯔꯥꯛ ꯄꯤꯔꯒ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯕꯗꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ꯫